ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯄꯦꯟꯗꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯈꯔ ꯃꯌꯥꯝꯗ ꯇꯝꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯚꯥꯞ ꯇꯥꯃꯤꯟꯅꯗꯨꯅ ꯀꯔꯤ ꯀꯔꯤ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗ ꯐꯣꯔꯦꯟꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯑꯁꯨꯝ ꯄꯋꯥꯔ ꯂꯩꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯤꯁꯨ ꯚꯦꯂꯨ ꯂꯩꯇꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯁꯨꯃꯛ ꯂꯩꯔꯛꯂꯤ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯆꯠꯊꯈꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯅꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯃꯇꯨꯡ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯖꯔꯨꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗꯁꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯦ꯫ ꯃꯩꯇꯩ ꯈꯛ ꯅꯠꯇꯅ ꯅꯥꯒꯥ ꯃꯆꯥ 3 ꯑꯃꯁꯨ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯑꯦꯄ꯭ꯔꯤꯜ 19ꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯖꯁꯇꯤꯁ ꯐꯪꯅꯕ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯂꯣ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯗꯨꯅ ꯑꯍꯦꯟꯕ ꯑꯦꯛꯁꯟ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠ ꯇꯥꯕꯤꯅꯕ ꯊꯃꯣꯏ ꯁꯦꯡꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯝꯁꯤꯜꯂꯛꯏ꯫ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯛ ꯏꯁꯨ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯦꯐ ꯑꯣꯏꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯕꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯏꯁꯨꯗꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯟꯅꯗꯒꯤ ꯑꯋꯥꯕ ꯅꯪꯗꯨꯅ ꯂꯥꯛꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯛꯏꯕꯅꯤ꯫ ꯃꯣꯗꯤ ꯁꯔꯀꯥꯔꯅ ꯄꯨꯊꯣꯛꯈꯤꯕ GST ꯇꯦꯛꯁ ꯁꯤꯁꯇꯦꯝꯅ ꯖꯄꯥꯟ, ꯁ꯭ꯋꯤꯗꯦꯟ, ꯖꯔꯃꯅꯤꯗ ꯆꯠꯅꯔꯤꯕ ꯇꯦꯛꯁ ꯁꯤꯁꯇꯦꯝꯒꯨꯝ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗꯒꯤ ꯇꯦꯛꯁ ꯂꯧꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯗꯤ ꯃꯗꯨꯒꯤ ꯔꯤꯇꯔꯟꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯌꯔ, ꯋꯥꯔꯜꯗ ꯀ꯭ꯂꯥꯁ एजुकेशन, पब्लिक ट्रांसपोर्ट, सेफ्टी, जस्टिस लोइने फंगदुना मखोगी पुंसी नुंगाइना लोइने हिंगे। अदुबु ngasi अखोगी मणिपुरगी मियामददी ngasiगी सरकार सिना करी तौबिखरबगे मखोइना ngambbu अवाबा तारबा IDP मियामगी रिलीफ फंडगी फावबा ओनसिलगा हुरानबा ngami। हुरानबा अमसुंग एक्टर जोकर डाकू दरांग मयामना मणिपुर सिदा हेक पालकपदगी मणिपुर सि पुमलोइ लोइ प्रजा अखोइसु कंद्रुम ओले। इमिरादा एंगल सेंबा मियामदा फबा मानबु होनबा हुरान वेक्टर मयामसना ngasi थोगलिबा पुनमगसिगी अकाउंटेबल। एक्टर नंबर 1 PM मोदीना हौजिक थोगलिबा मणिपुर की इरांग असि करिसु लैतबा मगुम खंदुना मणिपुरदा लैरिबा प्रजा अखोइबु यामना थवoi उसितबा मोंगदा मणिपुर से इंडिया की सरुक नत्तबगुम मोदी अमसुंग माकी गोदी मीडिया सिंगना इहोवसिबु नाथैरगा बोट ओइना खुमनु लै। माकी हानदगी चथरकपा ड्रामागी सरुक अमोइना वेस्ट बेंगल की इलेक्शन कैंपेन अमदा माकी इमेजबु यामना अफबा मोंगदा उहन्नबा मियोइबगी थवाई इमरजेंसी ने हेना लोइ खंदुना एम्बुलेंस अमबु माकी कन्वोइसिंगना लंबी पिरि। मसी 2023 की मतमदसु इलेक्शन कैंपेन खुदिंगदा मोदी ने तौबु ड्रामा आमनि। अदुबु मियामगे वाखलोंदा मियोइबगी पुंसि हाबसि यामना लुना लौनबा तमथिबा थौदोक थोकिबा कयादसु मेडिकल अमसुंग इमरजेंसी हाबसिदि अदुमुक रेस्पेक्ट तौनै फ्री थनै। अदुबु मसीगी तायोनबदा मणिपुरदि सिक्योरिटी फोर्ससिंगना एम्बुलेंस की गाड़ी फावबा लेमना थादि। इमरजेंसी एम्बुलेंस गाड़ीबु खामलगी स्टाफसिंगदा फजदबा वाहि उता nganगदुना हरासमेंट कयामा पि। सेंट्रल फोर्ससिंगना मखोइ जाति नत्रे मतागुम इरांग असिगी खुदोंचाबा लौदुना अखोई मितै मियामदा अहिन अहिन एक्शन कया अमा तौरि। CCTV कैमरा थुगाइदुना प्राइवेट प्रॉपर्टी थुगाइरि मसिबु सिक्योरिटी फोर्ससिंगना तौबा याबा थबकला। हॉस्पिटल टियर गैस कपसिनबा मोक बोम लसिनबा असिबु करम थौंगनो मखोइबु प्रॉपर इन्वेस्टिगेशन तौरगा कनाना एक्शन लखोतपि। मणिपुरदा मियोइबगी राइट टू लाइफ, राइट टू इन्फॉर्मेशन, राइट टू फ्रीडम की हक लोइना मांगनबिख्रे। मणिपुर की अचौब जोक अमा हाइरबदि ह्यूमन राइट्स ऑर्गेनाइजेशन अमदि मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट एंड वुमेन राइट। मणिपुरी पुलिसिंगना प्रोटेस्टरसिंगदा अकनरिंग सिंगदुना थौना फोदोगलगले माइनर ऑफेंस ट्रैफिक के चलान ककबखकददा मखोइना गुंडा तौबा ngami अतै मियामगी पुंसि कनबा कुकी टेररिस्टिंग फाबा इन्वेस्टिगेशन तौबा मखोइ अमता ngamde कैदौबगी एनआईना केस पाहलिबनो नखोइना सोनमनखिबना ngasi मे थारगी इरांग असि थोखिबनी अदुबु हौजिकसु नखोइदना थौना लैतबा जोकर पुमने नखोइसु। एप्रिल 7 2026 दा ट्रोंगलाउबीदा कुकी टेररिस्टिंग चथखिबा बॉम्ब अटैक दा पिकलिबा अंगांग अनिबु हतोकपिखिबदा येंगदुना लैखिबा दाइता यावतबा सेंट्रल फोर्सिंग की मथक्ता पेंददुना प्रोटेस्ट तौजरबा मिचमसिंगदसु हेक्तमक ओपन फायर तौदुना कापतुना हतोकपिखिबा सिग्रबसिंग अदुगी जस्टिस ति मयामने इपन पनदबुगुम तौइ मखोइगी पुंसि अदुदि करिसु लैत्रबा। अखोइगी मणिपुर की हिस्ट्री दा मणिपुर सिदा अपस्वा एके मरमदा कयागी मतिक अवाबा नंगलकी मरा लैजदबा मियोइ क्या फेक एनकाउंटर दा अदुमक हतोकपिखि। सेंट्रल फोर्सिंग ओनैखिबा अखोइगी इचेसनसिंग रेप तौबिखिबा मसिनसु अदुमक मखोइदि खुदोंचाबा लौदुना मैतैबु हनिंगबा हाइबसिदि अदुमक ताबनि मखोइना अखोइबु इंडियागी सिटीजन ओइनसु उबिदि। अखोइगी मणिपुर असि ngasisu 2023 की टाइम लूप अमदा स्टक तौदुन लेरि। मे 3 थोखिबि इरांग अदुदगी ngasisu अखोइसि टाइम लूप अमदा हंजिनचिन लेरि। कुकी टेररिस्टिंगना मखोइना हनिंगलकपा मतमदा मैतै मचा मा हतोकपिबा अखोइ मयाम प्रोटेस्ट तौबा
ꯑꯩꯈꯣꯏ ꯃꯁꯦꯜ ꯕꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯒꯨꯟꯗꯥ ꯇꯧꯅꯔꯒ ꯑꯋꯥꯕ ꯄꯤꯅꯕ ꯁꯔꯀꯥꯔꯅꯁꯨ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯦꯛꯁꯟ ꯇꯧꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯒ ꯁꯔꯀꯥꯔꯒ ꯄꯩꯁꯥ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯄꯤꯔꯒ ꯍꯦꯛꯇ ꯌꯥꯅꯈꯤꯕ NIA ꯅꯠꯇ꯭ꯔꯒ CBIꯗ ꯊꯤꯒꯠꯍꯜꯂꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯗꯨꯃꯛ ꯏꯔꯥꯡ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯨꯀꯤꯅ ꯃꯤ ꯑꯃ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯁꯨꯝꯅ ꯆꯠꯊꯔꯛꯄꯅ ꯑꯩꯈꯣꯏꯁꯦ 2023ꯒꯤ ꯇꯥꯏꯝ ꯂꯨꯞ ꯑꯃꯗ ꯑꯗꯨꯃꯨꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯣꯛꯈ꯭ꯔꯕ ꯁꯤꯈ꯭ꯔꯕꯁꯤꯡꯒꯤ ꯖꯁꯇꯤꯁ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯗ ꯐꯪꯈ꯭ꯔꯕ꯭ꯔꯥ ꯀꯔꯝꯕ ꯃꯤꯑꯣꯏ ꯐꯥꯗꯅ ꯗꯟꯗꯤ ꯄꯤꯈ꯭ꯔꯕꯒꯦ ꯃꯟꯇ꯭ꯔꯤ ꯖꯣꯀꯔ ꯃꯈꯣꯏꯒꯤ ꯇꯥꯠꯄꯥꯠꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯄꯪ ꯁꯤꯔꯒ ꯂꯩꯔꯤ ꯁꯔꯀꯥꯔꯅꯗꯤ NIA ꯁꯤꯟꯅꯈ꯭ꯔꯦ ꯊꯤꯒꯠꯂꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯒꯛꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ NIA CBI ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯏꯅ ꯐꯦꯜ ꯑꯣꯏ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯕ तसेंगना कुकी टेररिस्टसिंग लान तौनरगा कपनरगा सिब नतबा कुकी सिंगना फारगा कोल ब्लडेड मर्डर ओइन हातोकपिख्रबा विक्टिम सिंगी जस्टिस कमदौख्रबगे एप्रिल 7 द थोकिबा त्रोंगलावबिद चथरकिबा बोम एटेक ता यामना थमोय सोकपा थौदोक अमदा अंगांग अनि लेखिदबगी ममांग हंदकी चही सिदा थोकिबा जनवरी 21 2026 दा थोकिबा मायांगला मरम रिसेकांतबा फारगा मिनुंगसि लेतना हातोकपिखिबगी जस्टिस 6 जुलाई 2023 दा किडनैप तौरगा हातोकपिखिबा लेंथोय ngambi amasung हेमंजित की जस्टिस 11 November 2024 da Zeribam da thokiba pisak pikniba angang yauna nupi ahum angang hatokpirambagi justice sing chen basat kiba mapa macha yauna miyoi mari tamthina hatokpirambagi justice thauba ngaleiba amadi singkhaibu kuki singna karem naduna hatokpikibagi justice labuk da thabak sujaba lawmi kya da nongmai kablakuna asokban nangkibagi justice ngasisu awaba kya khangna leriba IDP singna thengleriba awaba मखोइबो असिगुम फिबम मस्ते लहिलिबा मखोइगी जस्टिस वखल लैनाना मरम मोइदन सुसाइड फोबो तौख्रबा याउनख्रे मखोइगी जस्टिस मणिपुर पुलिस अमदि सेंट्रल फोर्सिंग न ngakpa ngamkidaba एखोइ मियामगी पुनसिबु कन्नबा इरमदम असिबु ngakनबा कुकी टेररिस्टिंग लान थेंगनेबदा लेबाकिदमक थवाइ कटख्रबा थौबसिंग मखोइगी जस्टिस मखोइ पुंबगी जस्टिस ngasi kamdौख्रबगे करमगान पीगनी नखोइ पुंबा नखोइगी सेमजिन साजिनबा पाकुम अमना खुमलकनी अदुबु मणिपुर की मियामना पामलेबदि नखोइगी तातकी वाइसिंग अदु नते थबंग उत एक्शन अदुनि करिगिना नखोइना असुकम सोलिबसे सुपर पावर कंट्री अमो ओइरबे इंडिया ना कुकी सिंग करिसु तोबंगम द्रिबसे नखोइगे कुकी टेररिस्टिंग मानरगा एखोइ येलोमी सिंग मांगनबा थौइना लंदाहल ब्राइबगे चिंगनबा एखोइदा पावर तसेंगना इरांग असिना नुपी अमदि अंगाक सिंगदना हेना अवाबा नंगली विक्टिम ओइहली नरेंद्र मोदी की तौसिनबा बेटी बचाओ बेटी पढ़ाओ मणिपुर ददि सरुक थुंगदि तसेंगबदि बेटी बचाओ बेटी पढ़ाओ की फन अयाम्बा 80% दी मोदी मसागी फोटो हापा होर्डिंग बोर्ड हेटपा एडवर्टाइज तौबदा सिनेथुई मसीगी सरकार असना रियल इशुदा थबक्ति तौदबा एडवर्टाइज खतंग तौबदा करोड़ लिसिंग तरुक हेना सही निपान असिदा सिनेथोक्रि मसीदा सिनेरिबा सेल मसागी मरनाय सेल नति सेल पुंबा टैक्स पेयर सिंगी सेल मसीगी सेल असना मियो लिसिंग कया गियुमदि साबा ngamgadrubani इंडिया की नुपी सिंग खंजबा यामना सजबा मोदीना हंदक पार्लियामेंट पुथोकिबा नुपी की रिजर्वेशन सीट हेंगलनबा बिल माई पाखिदबदा यामना पेंदबा फोंदोक्रि तसेंगबदि मियामदना नुपी की रिजर्वेशन सीट हेंगलनबनि हाइरबा बिल असगी मरुमददि पॉपुलेशन वांगबा लाइक लेसु मंगाल वाटपा मखोइना कंट्रोल ngamba नॉर्थ मेनलैंड स्टेट सिंग बिहार यूपी गुजरात राजस्थान द सीट हेंगलनबा मखोइना इंडिया बो अदमक मखाताना पानबा यानबा बिल अमनि मसिगी डिलिमिटेशन बिल असना एखोइगी मणिपुर दा अमुकेन सोगनगदरबनि अदुबु मसिगी बिल असि माइ पाखिद्रे बिल असि माइ पाखिद्रब मतुंगदा नरेंद्र मोदीना नुपीगी मरमदा पीखिबि स्पीच दा मणिपुरी नुपीसिंगी मांगने करिमदा पलमदे हाइरमदे मयामना खंगबिगदबदि मागसि मपुनसी द प्रेस कॉन्फ्रेंस अमदा पीबा ngamdaba अहानबा प्राइम मिनिस्टर अमनि सेंगना मणिपुर की इरांग असि अचुम मयोला लाकदबदा एखोइदि येतो मोइरबसि एखोइ मसेलगे मरक्ता मसागे द खनबा मबुक चुमदबा अमनबो खलोन चेनबा अपंगबा गदा मयामनो हेलकनि करिगुम मतमदा एखोइ पुंबा पुनसिलपगी फिबम मोरकबा MLA मिनिस्टर सिंगदा अकनबा प्रेशर पीनबा तक्सिनबा होनरबा मतमदा पॉलिटिक्स डाइवर्जन तौनबा टेक्टिक्स ओइना मागी वकर बोदाई चुबा यूरेन पिजरगा थंबा मयाम अमा थोकलगगा मोब सागलकनि मागी MLA मिनिस्टर सिंग छोकपा यारो हैदुना मुक तोरकनि सरकार दा असेंगबा प्रेशर लाकदबा इरांग नेमथनबा इमा साबिलुप हनुबा CSO कांगबु खरना सरकार का मानरगा प्रजा की हौना थैनबगिदमक मियामगी हौसे हाइजेक तौरगा मखोइन लुचिंगबा मखोगी प्रोटेस्ट मोंग अमदा तवलगा इरांग नेमथलि सिविल सोसाइटी ऑर्गेनाइजेशन खुदिमक अचोबो तानबदा अमदा पुसिंदे मसागेदे यंगी अनोबो प्रोटेस्ट मोंग अमदा उदे इखोइ मसेल अवाबा पिनबा गुंडा तौनबा नोमगी तालगा चाजरिबा मियोसिंगी पुनसिदा अकाइबा पीबा बन सदाउना चिंगबा अदमक चथरगले सरकारना तसिंगने ताबिब्रा हाबिसु तादे मखोइ सुहंदकी लान असिदा फंगलपा फन अमदी मयामगी टैक्सना मागी नुपीगी सना साबीबा मचासिंग फॉरेन द कोहिनबा समसा की अरुनबा नुपी कयाम कोइदुन लेरे लोइबा नाइरोय मणिपुर द लेरिबा पेंदबा पुंबा मणिपुर द मसाके द खनबा मीने खरा हेने यामी
ꯑꯩꯈꯣꯏꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯇꯨꯅ ꯑꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯊꯥꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯃꯃꯤꯡ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯏꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯣꯏꯗꯦ ꯃꯈꯣꯏꯗꯤ ꯏꯟꯁꯇꯥꯗ ꯐꯦꯁꯕꯨꯛꯇ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯈꯛꯇꯅꯤ ꯎꯠꯂꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯆꯪꯗꯦ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯅꯆꯨꯡꯗꯦ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ IAS IPS ꯄꯨꯝꯕꯁꯨ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤ ꯃꯤꯅꯥꯏ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯦꯛꯄꯜ ꯋꯥꯡꯅ ꯈꯥꯖꯤꯜꯂꯒ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯗꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔꯒ ꯋꯥꯔꯜꯒꯤ ꯏꯁꯨ ꯐꯦꯃꯤꯅꯤꯖꯝꯗꯒ ꯋꯥ ꯉꯥꯡꯂꯒ ꯀꯨꯜꯂꯣꯏꯕ ꯁꯥꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯔꯁꯣꯅꯦꯂꯤꯇꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯁꯨ ꯋꯥꯔꯕ ꯃꯅꯤꯄꯨꯔ ꯀꯃꯟ ꯄꯕ꯭ꯂꯤꯛꯀꯤ ꯚꯣꯏꯁ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯒ ꯋꯥ ꯉꯥꯡꯗꯦ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇ ꯁꯣꯛꯄꯈꯛ ꯍꯨꯜꯂꯒ ꯉꯥꯡꯕ ꯔꯤꯌꯦꯜ ꯏꯁꯨꯗ ꯉꯥꯡꯗꯕ ꯄꯔꯁꯣꯅꯦꯜ ꯒꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯈꯛ ꯑꯣꯏꯅ ꯎꯏ ꯇꯁꯦꯡꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯒꯗꯕ ꯃꯇꯤꯡ ꯂꯩꯕ ꯀꯅꯥꯃꯠꯇ ꯂꯩꯇꯕꯒꯨꯝ ꯇꯧꯔꯛꯂꯤ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯂꯥꯟ ꯃꯇꯝꯗꯅ ꯃꯁꯛ ꯎꯈꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯂꯒ ꯏꯔꯥꯡ ꯑꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ IDP ꯁꯤꯡꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯚꯣꯠ ꯈꯣꯝꯂꯛꯀꯗꯕ ꯇꯥꯠ ꯄꯥꯠ ꯍꯩꯕ ꯑꯅꯧꯕ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯛꯂꯒꯅꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯏꯂꯥꯁ ꯊꯥꯕ ꯀꯦꯟꯗ꯭ꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯨꯝꯕ ꯅꯍꯥꯟꯈꯩꯗꯤ ꯇꯧꯔꯨꯗ꯭ꯔꯒ ꯍꯧꯖꯤꯛꯈꯛ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯇꯧꯔꯛꯂꯒ ꯑꯄꯪꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ MLAꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯠꯅꯔꯤ ꯀꯣꯏꯂꯥꯁ ꯊꯥꯔꯤꯕ ꯄꯨꯝꯕ MLA ꯃꯁꯥꯒꯤ ꯂꯅꯥꯏ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯇꯧꯕꯒꯨꯝꯅ ꯈꯟꯅꯔꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯑꯋꯥꯕ ꯇꯥꯔꯤꯕ ꯄꯨꯝꯕ ꯀꯥꯎꯔꯣꯏꯁꯤ ꯏꯁꯥꯒꯤ ꯚꯣꯠ ꯌꯣꯟꯊꯣꯛꯂꯣꯏꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯆꯥꯡꯗꯝꯅꯕ ꯇꯣꯛꯁꯤ ꯃꯁꯤ ꯍꯨꯏꯊꯤꯒ ꯑꯣꯛꯊꯤꯒ ꯆꯥꯡꯗꯝꯅꯕ ꯑꯗꯨꯒꯨꯝꯕꯅꯤ ꯃꯤꯗꯤ ꯁꯤꯟꯗꯕ ꯐꯤꯖꯣꯜ ꯈꯛ ꯍꯣꯡꯕꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯧ ꯅꯧꯕ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯧꯅ ꯁꯦꯝꯒꯠꯇꯨꯅ ꯃꯅꯤꯄꯨꯔ ꯀꯟꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯤꯗ꯭ꯔꯕꯁꯨ ꯏꯂꯦꯛꯁꯟ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯅꯣꯟꯖꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯃꯈꯣꯏꯗ ꯈꯪꯍꯟꯁꯤ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯏꯂꯦꯛꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯅꯠꯇꯕ ꯒ꯭ꯂꯣꯕꯦꯜꯂꯤ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯀꯔꯞ ꯑꯣꯏꯗꯕ ꯇꯁꯦꯡꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯖꯕ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯅꯤꯄꯨꯔꯤ ꯅꯍꯥ ꯀꯌꯥ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯦꯝꯗꯣꯛꯄ ꯑꯃ ꯆꯪꯏ ꯑꯍꯜꯁꯤꯡꯒꯤ ꯑꯃꯟꯕ ꯆꯠꯅꯕꯤ ꯚꯣꯇꯤꯡ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯦꯜꯂꯦ ꯑꯣꯛꯂꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯕ ꯇꯝꯊꯤꯔꯕ ꯐꯠꯇ꯭ꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯄꯨꯝꯕꯒ ꯆꯠꯅꯔꯤꯕ ꯁꯨ ꯍꯟꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯁꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯤ ꯂꯥꯎꯊꯣꯛꯄ ꯍꯥꯟꯅꯒꯨꯝ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯄꯨꯝꯕ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯛꯂꯕ IDPꯁꯤꯡ ꯌꯨꯝꯗ ꯍꯜꯍꯟꯕ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯨꯝꯕ ꯐꯪꯍꯟꯕ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯂꯒ ꯗꯤꯄꯣꯔꯠ ꯇꯧꯍꯟꯕ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯄꯨꯝꯕ ꯉꯥꯛꯁꯦꯟꯕ ꯃꯥꯡꯂꯨꯔꯕꯁꯤꯡ ꯅꯧꯅ ꯁꯦꯝꯒꯠꯄ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯟꯖꯅꯕ ST ꯂꯤꯁꯇ ꯆꯜꯍꯟꯕ ꯏꯜꯂꯤꯒꯦꯜ ꯗ꯭ꯔꯒꯀꯤ ꯏꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯍꯟꯕ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯀꯔꯞꯁꯟ ꯃꯥꯡꯍꯟꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯥꯟꯗꯝꯁꯤꯡ ꯑꯁꯤ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯖꯔꯤꯕ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤꯕ ꯃꯈꯣꯏ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤ ꯁꯥꯎꯒꯠꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯄꯦꯟꯗꯕꯒꯤ ꯍꯥꯏꯖꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡ ꯌꯧꯅꯕ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯁꯤ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯃꯈꯣꯏ ꯄꯨꯝꯕ ꯄꯔꯥ ꯇꯝꯕꯤꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ